Wanangi natambaksida Tumluraba kaururaba mirai naruraba Chingburoi Tamburoi Chingburoi Tamburoi Laglo matam yaurakle Kumbire kusum lay shakam khare Laglo matam yaurakle Kumbire kusum lay shakam khare Malemgi lai chatna pirare khudol oina nungshili pulse are laita pinare jingda hoba mahai marom tamda thillakle lairi laurakle mayamba ai lairi laurakle mayamba ai laglo matam yaurakle Kumbire kusum lay shakam khare laglo matam yaurakle Kumbire kusum lay shakam khare Maiwairakle malem se matamgi mairina punsilakle thamoy shu amata oina thamoy gi nungsibana mitlu ira hona ai khoi lairi haina Pambom tinglare Puwari giwari dasu Iduna tambirami Tamda awata kuding Chingburoi na tingbang lami Puwari giwari singdo Amu halale Purakle matam kobi Lairimbi Safong lakle matam yauraduna Pullara ni chingmi tami amat oina Momo nokcharani kanglay imasu Laglo matam yaurakle Kumbire kusum lay shakam khare Laglo matam yaurakle Kumbire kusum lay shakam khare mayam asli kayak none video untuk mayam agak jaga dengan sini Manipur YouTubers community namun community bakal siamja begitu mayam yang betul aku ngazaraga dengan punya grup apa siamjaraga aku COVID-19 namun mau ini yang luar jadi yang luar di luar itu yang luar apa sonong khangdraba yum drang ngam khangdraga aku ina tiang tahu jadi main dia macam ni aduh lihat aja tu sisi horor pada yang struggle
ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯋꯥꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯁ ꯃꯌꯥꯝ ꯀꯥꯡꯕꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄꯣꯠ ꯆꯩ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯌꯥꯗꯕ ꯈꯣꯠꯇꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯗ ꯍꯦꯟꯃꯟꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯉꯥꯏ ꯐꯗꯅ ꯄꯣꯠ ꯂꯣꯏ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯍꯣꯠꯅꯕꯤꯗꯅ ꯑꯩꯗꯤ ꯏꯁꯥꯃꯛꯇꯤ ꯗꯦꯜꯂꯤꯗ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯖꯩ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯈꯔꯅ ꯃꯔꯨꯑꯣꯏꯅ ꯆꯦꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯤꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁ꯭ꯄꯤꯁꯦꯜꯂꯤ ꯃꯌꯥꯝ ꯐꯤꯖꯤꯀꯦꯜꯂꯤ ꯋꯥꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯇꯤꯝꯗꯨꯒꯤ ꯉꯁꯤꯁꯦ ꯁ꯭ꯄꯦꯁꯦꯜ ꯊꯦꯡꯛꯁ ꯃꯆꯥ ꯑꯝꯇ ꯄꯤꯖꯒꯦꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯗ ꯃꯌꯥꯝꯗ ꯂꯥꯛꯊꯣꯛꯆꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯇꯨꯕꯔꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯌꯨꯇꯨꯕꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯊꯥꯒꯠꯄ ꯄꯤꯖꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯃꯛꯇ ꯅꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯆꯥꯕꯗꯤ ꯅꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯃꯇ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯩ ꯑꯋꯥꯃ ꯇꯣꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩ ꯆꯦꯅꯦꯜꯁꯤꯡꯗꯨꯁꯨ ꯋꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯨꯒꯤꯁꯨ ꯂꯤꯡ ꯃꯈꯥꯗ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯁ꯭ꯄꯤꯁꯦꯜꯂꯤ ꯌꯥꯝ ꯋꯥꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯁ ꯀꯥꯡꯕꯨꯕꯨ ꯑꯣꯏꯅ